Hello, Chino Mayam. Hujing ngasi se koi thouba singi ni aina ningsing thoram numit ama pangthui asi mafam asida aikhoi su saruk yaba lakchari hojik leiba se koi Manipur gi Imphal East rom dani leiba se ato khatana video khara sum mathang yeng ni si hapcharake khoi asiga chak gi silli ga chak chara ni mathen je je khoi mathang yelakhi doi ni mathen ngasi gi thoram loiraga aroi beda chak gi muk silli Saba haurage Manganga ubadane kaya ba pari mongaro mita manganga ubadane sakuk thangkate noina saksing do yeningde ye audi seng na seng tang mane sai da video miran sa lamja sa me amoi gum me ama paisalam puduna sa ibe koi na sa ga da takhat da bane ba akoi joi sai su thang ma roi da pakhat ni ba ado pakhat lingai chere sa moi na sa roi khai ra photo koi diam kanai shape ne ba bayum da ju shape oi ran ni na aduna akoi di khara toi thagala ne ba le puro ju toi thagala ne ba matang na matam nya re di le pai wa ne ba hau di le paroi ba tan thagala ne ba sara he kang ga chi ni mi da sorat la kaya ba 어저께 시다 봅니다. 시바 간다네. 소라키 sai sakna na sonda le tu. Kande tu salo ro teu. Se. Mayam punama kuramjari. Uji ai Manipur dani ngarang thongarabani do ngasi sina April gi date 25 ngasi mafam amani khakta khoi chacharure aduga mayam aina uji Manipur da lakchabase mateng khara pangwa lakchabani mafam amani da chalaga mateng pangjaruge aina ado kadai da mateng pangmano kanada mateng pangmana do ai video mathang hapcharake do ngasi se aina Imphal East da lakpani Imphal East da laaga lambida romita hoida changuge aina ngatang romita hoida lakcharamani ado video khara yengminarasi Onara me koi changi je gate ani subada koi na gate amada change ha ha jam nokninge ado makha na mu ulage koi si leithoga muk chatori se next gali de koi changdoini gali haibadi next ki lambi da koi changdoi bani akoi na changdori bese mathangi leirakta kana gi yumdano karino mayam da khangalake adudi ulage koi chino mayam Hello chino mayam huji akoi jawre akoi na lakwa pham do asai one tena changmo bodo Hojik yaure, ado kana thoklai me amut lake ko kana ona la ino abido. Jeu me am kana no jeu ubra jeu. Am tandra mong je. Ai video ka ithanga trino ai na ma ona la. Ma ngasi una la video thaga tabagi ma se ina. Kedaure aina khara ngang ke la. Ngasi de gi sem ba. Romita gi video se ma yam na jam wa na ngai re. Ado me am La ani athu matam da hojik film se making release hoy ani Romita gi video mi manga tar sine kisina khoi da saksa da sakra ba maya punsi ji moram da join chalo ai ba khoi si da sula la pa yar he ai di la kani ma la si ma kan hap ta bu su ga yar video da e ha pak ta ba da du video da ina comment changa ga video pot kadam saksa se na mana haw thum khara leure hijang ka leure saksa ba sangaroi thabak chaka da ba lei kona ai chatinga da la sa ke ba si kai kai ke ba mayam yam thojar wai jan ba myawri ma sa da ai ngai sa ba zadre thabak ma mani chaka da ba leire halaga thabak ki matam nate ko hajali ni ko ai hayauge hajali ni thabak ki matam nate thabak matam yora bani nungna ai da kana thabak sunai thabak mok sunaram ngoi thabak ki matam suna nate ai na khangi mai ma gun chap chang khanga bani phammoi re na chak chara ga hanna ba adu ta ga di magi channel je mayam support to ga ra to chak chama zadre ngasi do thabak kan man mi ni ko ngasi yam yaw de phagi April ki date 25 mayam jo khanga mani ngasi date se kai date no thabak kan mi ni du nei thabak khara lei kon sarage hai ba ma April ki date 25 loi gare matam loi di wali ako ho gare loi gare loi wali numidang wayam da thabak lei mayam thabak lei di Now mayam video se memory oina mati antang hapcharake ado ai makha taba video so mathang hapcharake ngasi gi akhone Romita aida unaba chalubada Romita na namna mana ngam thokare akhone sakse sadana chatlage to boda lana mata khare aduna sakse saraga chatore aduna sum video mate amtang mayang homda thamjarake mayam Sinaw mayam Romita na ngamme yadre saksaraga chatore hoya thabak se khara thabak lei kona sarage haiba yadre ado sana bagi haijana ra sakki tawa ada Romita na khangi ba haijana banate da Romita na namna hek mana Manam. Maray je khara dum yaw.
mana ngamdana saksi saraga handore asomda sin langba hogre sanaba thaknaba mathang party mayam sin langba hogre se party mayam se saksaba du horen ulakpa yaraga na ulae yadanga ulaktare aingonda bujibu numidang oidore si bu chumra yeng suk ngan khraba numit thokra matam se ngona numidang oidore haijandana mana ngona thabak se namdana ma saksara thadore aina kona sarage chatringai daiba yada jeu ngasige numita sonia dagi rumita ngamre ko ngamre isi ama jawra I marak si nate sak tu dim sadro bai roige kona sarage ba imai pima lan ta khare ngatang video da utra podo khatang dani video da nata badre sonda phuna na dorbani ado sare sem sara bamon ga lae thongna badu bamon ani sem sagare asomda bamon panaba sebari ani somda do sabado ulak taba khangdare hoy bamon ni sakhi oi dori bani de mau ba pham do kai no thiga lakda bamon ni se si mayam sum thong thakpai contact torok yani hamela sin ya dro ha thong thakpai contact torok ya roi dro ega haplong da sine isei sakpagi contact to biro sida hauraba se romita se chanam sem khare saksa dagi challe dorbam ta dore na akhoi sakoi se thamwa pham thambini pham thambini kaina da thak to thang ya ro lambi bro gatta sida ye isei matem da ngangau se nara ai be dai se chapna te do kai se chapna te ba matem da ngangau ta ge ne modern gauragi audi nagi radha krishna gi ama leidai ne radha na hende kaina no ate matem da ngangau denge adu sai ta di ne luhong ninga adia dugadi isai de bukarina nata romita film da di luhong batara ra hong di ko de ko ngai di saroi hera kai no hai matem da sal sebu sei si yen se mi ngai hai na thongi siga thongi romita gi sai thabak jam phai video masakti pura utla roge matem ta utke romita gi sai se sak su mana thakat khare masake loi utpa yade ma celebrate gi kenoni na romita di angang on leirame khubajam phaja thome khai lera ma film khai lera ma film kuma durobani film kama hero kum deba hoji khalli hero khoi hanagi film artist film gi akhoi gi amarjit hoi gumbagi jamung amarjit hoido adum me leng ne ba thiri ha hai do wang chong wa se ni thongat khare hoi sabadi ulla rogi chinau mayam khang se jeng romita iron ba to bro kang soi to bro ken to kem kai di adi kang soi chani ngomani moi la kang soi amta pije de kang soi ko ya ye ni ko ni kang soi ate nga si cha da su haying chani na Manipur la ko de kang soi cha de eni kang soi as chara si jare leitre sikan jare si muk thurubi oh thurubi ai muk thurubi boiler da mani ka hapwa mi sana bu khang de manam do tharoi manam oi jakane oh romita ai chanam me am jeu thabak su video su nami chanam na kram matam thare to di ma jaw di ai thabada ma hau tang mata ni ai
द फरे चिनाव मैम अइना वीडियो से मेमोरी होइना मतेंगा थमौबनी मैम पुनम वारोबिगनो ngasi aina thamjariba video se asum memory oige aina mateng masum hapchabani do चिनाव मैम ngasi huji aina manipur siga leibagi ahambagi akoi inaw romita ga unabasida inaw no pisina yamna kanna saksa sena khambaduga aina sakse sabaduga sum memory oina ban video se lawjabani mamang da soi kyarak lai adubu maga unabagi tanja se aina thawak kanbaga admai to unabase ngamdabani na handa kise di saksa draga de ma yam saurani aina ai chatpa ngamdabadagi sakse sabani tautabu ai ma ngasi saksa ga na lakpadi na te thawak ama lakpadagi akoina imphal ison ta lakpada magi mayum tabadu phone tabaduga mana unasi aina ngatang changambani ba changambadugi saksa drana ai chat khiba targadi myam video du su ure ko ado tasengmaki asaigi romitana saubagi video ne na hapchara ibado adu da boina sadana chakragadi mana waro haudoido adu khanbadaina sakto saragi aina ngasi se moide saksaraga hallani aduga ichinaw mayam aina asi video se hapcharakpagi tamakta mayam bet comment tawbira oi happy thajabasu thamjari adu hoji aina manipur da lai se khoi athoba thawaina pantha oina leikhidaba khoi athobagi yum khara chacharaga angama mateng hajutang pangjage na khanjabadagi na lakchabani adu makha tana kai lamda sali kadai chatli abado ai video da hapcharake aduga mayam tanjasida asugumba video hapiri haibagi comment khara susum tawbirakadra haibagi wakhan khanje aduna asugumba comment tawbiraktana ba mayam puna ke famdai kok nonjari asum aina nusiduna memory oina thamge aina romita ga unabase ai ju thabak kanmanina mana di ai lako kutingi phone tawrei chak samina ji hai aina ngamdabagi ngasi samina basida memory oi huna baina video hapcharak mani chinaw mayam loisanjarage kanglei pakna yai phare budo pakhang mana yai phare video sida soiran yaukhiba kaya aduga tabada wahi wata phajadaba nuaitaba khara yaukhiba kaya leiraga su akoina asum ngahaki unabadu da harau badagi nokpa khotpada asoiba wahi kaya yaukhiba targa su Waroubinu haina yengbiriba mayam puna ke famdei kok no jeri ai hayeng tang kunthagi ekhoi gi meite yening honba khongchatsu ai yaukini aduga kharani aina leirega mafam khara chattoribani video se thagatpa ngamgane bagi thajaba leite aduna makha tana video sum ngai biraga ai tanja phangwa matamta video hapcharake mayam na sum support to biraga mayam gi mateng dagi ngasi pari mom channel na tawjariba khudimak mayam gi mateng dagi ni mayam na soidana mateng pangbigani mayam na video sibu asoya yauraga su Waroubinu haibagi thajabasu thamjari adu ichinaw mayam loisanjarage kanglei pakna yai phare ibudo pakhang mana yai phare